Ngasi Nungthil phongba pausesingdagi maroiba pausing lokhatsage ahanba pausidi Kangleipakki Meira pausidagi lokhatsage Khamel lokta Kuki Militant singna Nongmei Lepnakhre haina angauba phiral Haigatuna Nongmei MPA Manipur tugaiduna separate administration ama lingnaba akanba lalong chathatuna khulai paidaba mitei micham khulsingda Nongmei kapsinduna landarakhliba Kuki narco terrorist singna haukiba February 12 ki ahingdagi hauna Khamel lokki chingkholda pambaina luchingba UNLF ki lanmi sanglup MPA ga khuthoknaduna lagli adubu Nongmei kapnaba lebrasi haibagi moongda Kuki narco terrorist singna ngasi angauba phiral Haigatuna khanghalakle hairi wafam masing ngasi social media da MPA gi machin chatpa mioi amana Rakibani Mahakna Makata na Pongdorokpagi Matunginadi Ngasi Nungthil pung Baro Makhairom Taba Matamda Khamel Loki Lanfamda MPA gi Kangbuna Kuki narco terrorist singa Lanthengna Basem Saduna Lading Cherak Aduda Makoigi Maikai Angaubo Phiral Paikhanlaktuna ceasefire Taurosi Nongmei Lepnakhre haina Khangalakibani haina su Pongdoragli Amarom the press na Thajaba yaba mafamdagi phongba paugi source amagi matunginadi Khamel lokta MPA ga Kuki narco terrorist singa khuthongnabada yamdrabada Kuki narco terrorist Siki asiba haksang sing taaduna leiriba maphamaduda Kuki narco terrorist sing sangsinduna lokthokpa ngamdana leiri makhoina leijaba paisinaduna asiba haksang sing lokthoknaba honabada angaubo phiral Haigatuna ceasefire tausi Nongmei kapnaba lepsi haina khanghalakpa oigani hairi sugunu kadangban amadi pukhau Santipurda Kuki Militant singna bom amadi Nongmei kapsinduna Landarakhre Kuki Militant singna tongan ba tampaki khulahumda Nongmei amadi bom kapsinduna Landarakpa leptri ngasi ayupung 9 rom taba matamdasu Kaksing district ki sugunugi mapham ahumda Kuki Militant singna lalo fai napat amadi dongyang romdagi bom amasung Nongmei ground kya kapsinduna Landarakhre security force ki maikaidagisu Manipur turel gi manaktamna sangsinduna Kuki Militant singge maikaida Nongmei kapsinduna takthoknaba honaki Masigi matungda matat oina Kuki Militant singna Nongmei kapki thabak chatharaki security ki kangbuna akanu mongda ngak senbagi thabak chathari hairi amaromda ngarang numidang pung Mapham minute 9 rom tabada Imphal West district ki lamsang police station ki manung channa kadangban maitai khulda Kuki Militant singna singthaktagi bom ahum thangna na kaptharaki adubu bom pokhaiba aduda khunja sing aso apanyaw khide khulngak pa khunja singna handuna Nongmei kapki hairi masigi matung kanadana kautru khulgi nongthaki saruta Kuki Militant singna drone nama thagalaktuna yamna nemna koipai paiduna leiba miyamna uba phangki maduda khulngakpa singna drone adu tamna Nongmei round khara kapsinbada wangna paikhatkhraga adumak mangkhre makha tana attack torokpa yai habagi chingnaba leibadagi ngak senbagi thabak kankhatkhi hairi amaromda ngasai pung 9 makhairom taba matamda Imphal East ki pukhau Santipur dasu Kuki Militant singna chingthaktagi bom ama kapsilaktuna pokhai hanki bom pokhaiba aduda khunja sing aso apanyaw khide khulngakpa singna handuna Nongmei kapki masigi matungda makhatana Kuki Militant singna Nongmei kaplakhidre hairi khunja singgi maikaidagi phongdorakpagi matunginadi pukhau Santipur gi singgi sarukta afaba makalgi khulai paiba Kuki Militant sing sangsinduna leire haiba khangna Manipur leingakna hojik phawba takthokpa ngamdana leiribasi karigino ngaihak leitana Kuki Militant singna Nongmei amadi bom kapsilakpadagi khunja sing leitana leiba ngamdre asonana yawba ahal singdana hena awaba mayoknare maramaduna Manipur leingakna ahenba security force thajinbiduna Kuki Militant sing ase pukhau Santipur gi maikaidagi takthokpiyo hairi